Manipurda B.Ed M.Ed tamdribasingna B.Ed M.Ed ke oza ohengadore haina maral sikhibaga loinana aranba mawongda nongna khallaba college ki contract assistant professors gi posting pibada DMCTE gi oza mari tharakliba asi DMCTE gi principal na oza sing adu join tohandanaba Democratic Student Alliance of Manipur desam gi maikaidege akanba wafam tamlakle wafam asi ngasi kwa kaithelda leiba lup asigi mayai loisangda pangthokiba paunggi mifam amada wafam asi desam gi president Mayengbam Somorjit Maitena Fongdokibani Somorjit na hai NCTE gi professional institution da contract part time singna oza oiba yade oza kudingmak full time oigadabani haiduna NCTE 2014 gi regulation gi appendix 4 gi section 5.1 da mayek singna yauduna leiri masimagna DMCTE amadi ICTC da contract oza kaya hapsilamba adu kakthat kiba leire laingakna su part time sing adu makata na thavak tohankide masigi ona tainabada professional institution ama oiriba DM College of Teacher Education da tha asigi tara mangada nongna khallaba college ki contract assistant professor singi posting pibada oza mari tharakli NCTE gi professional institution amada B.Ed amadi M.Ed fawba loijiba miyoi amabu oza ohenaba posting pisilakba haibasimak lamdam asigi oina khwaidagi laibak thibani asigumba thawong asi education minister commissioner amadi director na chumi haina khanbra lamdam ama furup ama tokotpa haibasi education gi atoba thaudang lei Manipur dadi education gi oiba hiram singda aranba kaya ama leptana chatharakle asigumba mathong huktaba thawong asi laingak asigi mapi mapa oiriba chief minister na kayam kuina yengkhigadawri aranba thawong toriba education director amadi commissioner masagi famdagi lauthu uhaiba demand torakle aranba mayama koi department asina koi tauri base miyam asi sunkhang khangoi miyam asi koi kachu khangdaba yamna kachu laitaba amani haidana lowbagi thawongni haidana ai koi desami maikaidagi thamjaningi education department asi haiba sigumba koi yamna aranba tauraba commissioner abadi koi director se education department dagi masi lokthokigedobani maduna tadana director amadi commissioner dagi matam gi koi karak percentage yenaraga education minister na lebiba targadi Manipur da koi education se lai kha tarkuna leibag asi मांगिबा मतमदा अदोंगी नंबोन केंद्रसु मांगिगनी हाइबसे मसी खंगबियो हाइबसे दसांगी माइकेदिगी थमजरी डॉक्टर तंबल वरबा अदुगा मसीगी सिनफमसिदा फजना लैरबा अदुगा मसीगी प्रोफेसर ओइरबा मिनुसिंगना मेडिकल की ओजा ओइबा हाइबसे मसी चने सुमनगी जने लाइन दा डिग्री अमा डिप्लोमा अमा पायरप मिनुसिंगना सिगुंबा ओजा ओइबसे चनदे प्रोफेशनल अदुगा अमुकसु प्रोफेशनल कोर्स ओइरिबा इंजीनियर हाइबसे मसीगी ओजा ओइबा हाइबसी इंजीनियरिंग लाइन असता फजना हाइलायअबा तमअबा मसीगी मरमदा फजना खंगअबा मियुसिंगना मसीगी लाइन सिगिसु ओजा ओइबसे मसी